Hello friend mèo. Ngasi video khara pura kala video do nam nuai do male ai wakhanda ado mèo nuai tabado comment section da habiramo aduga mèo na pam do dum hairo si to je have da dum toro ke ba mèo na comment dum habiramo ba comment section da ado mèo gi support outer ga ai si to ngamo ba mèo na tinga na sani mèo si duna like comment share ko to biwa ba si haraga video hawse wayang ngadi tani ngoi ba Kaino nang nadulise hugalo dadalae nang mugasay dada uningena hayam daine dadalae daragi toy hugalo toy amdadi kumo se hugalo toy nang dada hayam daine ai dada yam nusiye ai bunsi thadokpigino haina dada khangba ngamdre ibu kari oyo haibno amkibani na famdai nungsibasu kanghubani chaina su na famdagi hana de aise yamna warame yamna thina warame adubu hojikte mahakto thengirubudagi aigi thawna oire punama mana oire ahen masu pamdre bisu bibirano oidere ngasidi aigi thawna lepjagi aisu lingdana aigi thawaigi dama oiduna lingdra pame aigi nusi mahakta mangau khara thijabane isori bungo nangna mahakpu soida ngamdaba oibiyo mangonda thokadaba thodokpamba aingonda thohanbiyo haijari video loire mathang mungai minarase mayam nuaragadi like comment share subscribe to biramo bye bye mathang thengarase